Imphal West ki maitramda leiba UNACO da hangba anauba COVID care center ngasi Chief Minister N Birena yengsinkhre. Center asing ngarangdagi patient marphunipan admit tawduna mathau tawba hawkhibani. Manipur da laina laichat asigi case masing hengalakliba si quarantine center singda thakshi khasi ngakna daba protocol thugaibadagini haina Chief Minister na nungnangba phongdokhi. Thakshi khasi ngaktaba inmate nipan jail da thajinkhe haibadusu pankhi. Chief Minister na MLA sing CSO sing amadi mahiroi loop sing na quarantine center sing da leiriba inmate sing da safety guidelines sing ngakna satnaba awareness pibiriba sida thagatpa phongdokhi. UNACO gi COVID care center asida phamung chahum phawwa lehenna pandam thamli. Center asiga Jenims khaktada COVID hospital ohennaba honari. RIMS ta huji anaba sing asi disaster tawba loiraba matungda RIMS ta COVID care anaba mata leiroroi haina Chief Minister na haiki. Laina laichat asigi oirakliba phibam asida State Consultative Committee meeting ngasi pangthoklaga khanagani haina su phongdokhi. Mapandagi halakpagi masing hantahanaba kanna yengchili. Marak asida state asida hujik phawda laina laichat asigi positive oiba masing punna chamri ga taramapan yokhre. Masing ngarang Jenims ta mioi chatruk kaniphuma test tawbada mioi kunmathoi positive oiramba aduga RIMS ta mioi chamri ga yankhaimapan gi sample test tawbada mioi tara humdoi positive oiramba punna mioi kunthra humdoi gi case thengnakiba adudagini. Hujik laina laichat asigi active case shahunga kunthra yore aduga naba phakibana marphumapanni. Aduga atopa yamna ngakpa pawamana Assam hospital da maming manabadagi positive ama thadokhre. Assam gi Darang district ta sarkar na chalaiba hospital amadagi laina laichat asigi positive oiba patient ama thadokhre. Masi atopa patient amaga maming manabadagi thadokhibani haina agency gi pauna hairi. Darang district ta leiba Mangalday hospital da thokiba thangdo asi yam thamoi sukningai oiba thangdokni. Report ki batungina Assam government na laina asidagi recover tawba mioi tara marigi list ama approve tawduna makhoi Mangalday hospital da admit tawraba matungda makhoi hospital asidagi discharge tawkibani. Hospital authority na maming manaba ani mix up tawbadagi lana patient ama thadokibani hairi. Aduga atopa yam nungai taba paw amana ukai takpada san ani sire. Ngase ayuk ukai takpada hianglam kendragi manung chana leiba 38/22 Tezpurda phau hunnabagi ukai takpada maina singbadagi san ani sire hairi. Sangi mapudi chongtho hobudagi aso apandi ahudre hairi. Thaudo ase lawpham aduda yungba electric post dagi current leibadagi oigani haina thajanari. Arabada Paobilai news ridagi video bu yengbiri bu khudingmakpu thagatchari.